it's Day here and welcome back to another video. So, ngasigi videos dadi like mayam adum exam thabiriba aigi brother sister mayam haitare ko. Moina su request tawbirakpagi adum like exam thariba singsigi or thagadawba singi ko. Like si exam se dum 10 GBI 12 GBI any college exam OBI natragana kahani job kumbagi exam OBI ko. Any type of exam gumba thabada adum sigi reading se apply to bayagani what to expect from your exam, what you can do and expected results or outcome hai tare ko adumina isana ke expect to bayai aduga isana ke hotna bayai aduga outcome da kai rak bayai sumaina vision paper reading ama khak to doine ado sigi reading sa udrikanda reading sa general reading ogani duna yam personality resonate to dabasu yai ko aduga reading hekta yenge loinamak afaba oini or phataba oini haragasu isagi preparation gi makha yamna pole duna isana prepare to the bida reading da phani har en hekta phani ha badi leite ko so reading se ga si su palani khatang khaidok chage palani sidagi isa na apama pala mamam choose tawbiro aduga adudagi isagi reading da dum tabiro ko ado palani dudagi card ahom plus energy cards or affirmation cards aduga draw toraga dum yengminarase so ngasi ga inadi ado ai ngasi de mic yaudebo ko aduna sound kitang nuaitra so dum bear dominarase ado reading from the my answer let's get into the video. So, ahanbada pile A natragana sige tarot deck se choose to be bagay like moigi exam any type of exam thaga daw bada ko what to expect, what to do and possible outcome adu do yeng doi ni ado card ching jahana pick tor age ado ngasi di card che uraroi ko adu targa so dom aina pick tawa card ching do amamam to ina dum utlakke ahanbada 8 of swords ko. Death card reverse. The hangman ko. So pal A kami basing isa kitang negative side tadi chatle do isa gi hotna bagi makhayam poni ko negative side na ite negative oi ni ha bade leite but isa na hotna bagi makhayam na pon ni sin ne affirmation card ne. Courage squad, courage sorry ba card chit hole A and then one more amatanga pick to jage. Playfulness squad. So sigi card singse loi namak pick to loire adona reading from the my answer la se ai reading se haujar age ahan ba card china pal A khanbi ba singi ko what to expect from your career path haidi isa gi career path na what to expect from this exam haidi isa na thaga dore be exam any exam 10 12 exams or like college semester exams or job related exams ko any type of exam thabi gada wa leiba sing do moi se progress kumba se like sigi exam sida progress kumba tawba or mang thana changshin ba gumba ngamna bo honarak pa matam sida ko limitations kumba confinement kumba restriction kumba khara naba limitation confinement and restriction je kai dagi lak toino haiba matamda pile A khami basing se isana hotna ba khara wat hoba ko hotna ba khara wat hoba na tragana khara laithok na loba exam se khara laithok na loba na tragana problem ama na tragana ama imung gi oiro personal oiro problem ama na tragana ama tholak padagi exam se da focus pi bangam hoda ba adugum bana maram oiraga isa je confine toraga leiba gumba jaga amada confine toraga leibagi tabda tawba plus exam sigi damakta fully prepare tawba ngam hoda ba adugum bana maram oiraga exam sigi damakta limitations kumba kwa adagi mang thana phasana explore tawba progress tawba khong thangjin bangam daba adum kaino mana phajan laga punjan laga yatsan laga thambagi ta tawba siguma khara go through tawrakani or siguma khara thengnarakani habagi mona sigi expectation cards na piri boko haida heng exam da appear tawrpa matamda isa da fully kai haini isagi 100% piba ngam daba gumba adugumba khara thengnarakani na hairi boko sigi first ki card china Katar po ina second card ko second card the death card hariba card so leba
Sigi the death card hariba card sigi matungina pile B khaniba sing sigi life ta ko haidi sigi exam sigi da makta warning gumba signs gumba khadi la khara baneba haidi like na sagi isana prepare tawgadaba matam or prepare tawnaba matam khara pirakpa matam da ko isada time gumba khadi dum pigra baneba haidi dum cc khara la kadawre or difficulties or obstacles khara thengna gadawre aduna ready da leiro or kai haini like problem khara tholakadawre or exam je khara difficult oigadawri sigumbagi mong da some sort of signs khari pirak khaprane adui taragasu isa na adugumba signs to avoid tawkhibagumba adagi changes kumba haidi life the changes ama puraga exam sigi damak ta prepare tawgadaba exam sigi damak ta hotna gadaba matamda khara lai thokna lawkhiba procrastinate tawkhiba delay tawkhiba gumba khara leiba maleba ko adugumba singduna maram oraga hojik se even ongoing exam oramba yai or exam sam nakshallakpa oramba su yai ko do hojik se isa je matha sabagumba burden leibagumba adagi kai haini syllabus cover ngambani ngamdabani khangde natragana isage ba prepare tawam thokpado apung phana prepare tawhodabani khangde sigumba kharadagi kai haini isaje regret chabagumba past ta manghan kiba matamdo penja dabagumba sigumba khara su go through tawbiramba yae ba ko ado sigi the death card hariba card chin harise hojik su matambudi yamna thengmana tree adui targa su kai haini yam ka hena colorful oiba mawongda mai pakpagumba adugumba gi vision di kitang mamna thoe tawbatabu hekta simak hae na failure layerni or disappointments layerni haba budina te tuna isana hojiksu adum hotnaba lepigano hotnaba da ninghanaba tawbigano matam leitraga su dum angamba makhai isagi 100% level do thada biraga hotnabiyo haibagi mongda sigi death card hariba card china advice pi boko next the hangman ko sigi the hangman hariba card chithole sigi the hangman hariba card chigi matungina ngasai isana sacrifice tawkiba matam isana sacrifice tawgiba effort kana dabada thadagiba effort and matam mayamama hojikta regret chaba hojikta pen daba kholaw laraga pen daba nungai daba mayama phongdoga halak toina treba matam do ko aduna adukuma matam do regret charaga leibagi muta regret chaga daba matam do isagi duties isagi responsibilities masak khangna aduda thadabi taragadi isagi exam sida kitang da oraga so hena phaba result phangba phangamni haiba haidi hana leramba expected result dagi kitang da oraga so hena phaba site lak pa yai aduduna hojik su matam se leitre hairamok su ko isagi angamba level da isagi angamba hotna biyo aduduga exam sing se phasana dum thabiyo aduga outcome dudi isagi outcome dudi isana expect tawbodo haidi isana kitang kha hotnaraga yamna expect tawraga di du phangoi ko isana kitang kha hotnaraga kitang kha expect tawba or isana yam hotnaraga yamna expect tawba taraga di dum isana hotna jamandugi chap chaba outcome phangniba unfair or injustice oiba or miracle gumba ka shula oi ko sida duna isana yari gai hotna ba do adudugi mahai da chap chana phangani balance taraga phangani kemta ahen ba kemta wat pa leiroi habagi mong advice pi ri ko si karchina so what to expect what to do in possible outcome lorga matungda courage hariba card chithone eba sigi courage hariba card chigi matungina pile a khaniba singse hojise matam leishulaktaba or exam sida thola iba haidi even exam hobiraba gumba or exam se thabiraba gumba mi yawbi daraga su ko kitang kai haini isada tada akiba gumba ko haidi isada fear gumba akiba gumba adagi dum ngasagi hotna ga dawa matam da hotna hodaba aduga kai hani face tawgadaba exams na yausilakpo or matam leishalaktabagumba sida isase fear mayam amana surround tawba adagi aise appear tawba ngamdoira ngamoidora sigumba wakhal amana khanjanaraga amuhena ahenba stress kumba lawsanba ko stress kumba lawsanbadagi matam khara khak leiriba sisu or kai haidi prepare tawnaba chances khara khak leiri sisu manghanbagi type ta lakpagumba ko sigumba side ta lakpa yai na hayaduna isana courageous oibiyo hoi hotna ga dawa matamda delay tawkre procrastinate tawgre hotna hodre haiduna su ninghanna ba tawbigano isagi ba hojik matam khatang khak ngaraga su ko isagi angamba level do hotna biyo courageous oibiyo atopa kana da stress noksalaga lebier no haiba advice sigi card na piri ba ko mathangna na playfulness hariba energy card thol eba playfulness hariba energy card sigi matungi nei sana for example exam se thaba hore or thaga daure haiba se sisida kai haini laithokna loba haidi ngasagi fear amasu lay taraga so dum isada seriousness ama yaw yarak tabagumba adum exam se phagi gi tapta phagi oi kai oi
ꯄꯨꯡꯊꯥꯗ ꯊꯥꯕꯒꯤ ꯇꯥꯏꯞꯇ ꯇꯧꯔꯛꯄꯀꯣ ꯁꯤꯒꯨꯝꯕꯁꯤꯡꯁꯤꯅ ꯏꯁꯥꯒꯤ ꯔꯤꯖꯜꯇ ꯌꯥꯝ ꯏꯐꯦꯛ ꯇꯧꯔꯛꯄ ꯌꯥꯏ ꯑꯗꯨꯅ ꯌꯥꯔꯤꯈꯩ ꯄ꯭ꯂꯦꯐꯨꯜ ꯑꯣꯏꯕ ꯕꯤꯍꯦꯕꯤꯌꯔꯁꯦ ꯏꯁꯥꯒꯤ ꯑꯦꯛꯖꯥꯝ ꯃꯇꯝꯁꯤꯗꯗꯤ ꯏꯁꯥꯒꯤ ꯑꯦꯛꯖꯥꯝ ꯅꯛꯁꯤꯜꯂꯛꯄ ꯃꯇꯝꯁꯤꯗꯗꯤ ꯊꯥꯗꯣꯛꯄꯤꯌꯣ ꯑꯦꯛꯖꯥꯝꯁꯤꯗꯤ ꯁꯤꯔꯤꯌꯁ ꯑꯣꯏꯅ ꯂꯧꯕꯤꯌꯣ ꯑꯗꯨꯝ ꯁꯤꯒꯤ ꯑꯦꯛꯖꯥꯝꯁꯦ ꯑꯄꯤꯛꯄ ꯑꯣꯏꯒꯦꯔꯥ ꯑꯆꯧꯕ ꯑꯣꯏꯒꯦꯔꯥ ꯖꯣꯕ ꯑꯣꯏꯒꯦꯔꯥꯀꯣ ꯑꯗꯨꯝ ꯏꯁꯥꯒꯤ ꯂꯥꯏꯐꯇ ꯑꯗꯨꯝ ꯃꯦꯟꯗꯦꯇꯔꯤ ꯑꯣꯏꯕ ꯑꯦꯛꯖꯥꯝ ꯑꯃꯅꯦꯅ ꯈꯜꯂꯒ ꯄ꯭ꯂꯦꯐꯨꯜ ꯑꯣꯏꯕ ꯅꯦꯆꯔ ꯄ꯭ꯂꯦꯐꯨꯜ ꯑꯣꯏꯕ ꯀꯦꯔꯦꯛꯇꯔ ꯊꯥꯗꯣꯛꯄꯤꯔꯒ ꯐꯖꯅ ꯍꯣꯠꯅꯕꯤꯌꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯁꯤꯒꯤ ꯀꯥꯔꯠꯁꯤꯅ ꯑꯦꯗꯚꯥꯏꯁ ꯄꯤꯔꯤꯕꯀꯣ ꯁꯣ ꯍꯣꯜ ꯑꯣꯏꯅ ꯄꯥꯏꯜ ꯑꯦ ꯈꯟꯕꯤꯕꯁꯤꯡꯒꯤ ꯉꯁꯥꯏꯒꯤ ꯈꯤꯇꯪ ꯅꯦꯒꯦꯇꯤቭ ꯏꯅꯔꯖꯤ ꯂꯩ ꯍꯥꯏꯔꯤꯕꯗꯣ ꯏꯁꯥꯅ ꯍꯣꯠꯅꯍꯧꯗꯕꯒꯤ ꯑꯣꯔ ꯏꯁꯥꯒꯤ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃ ꯊꯣꯛꯄꯗꯒꯤ ꯍꯣꯠꯅꯕ ꯉꯝꯍꯧꯗꯕꯗꯒꯤ ꯑꯣꯏꯗꯣꯏꯅꯦ ꯕꯠ ꯍꯦꯛꯇ ꯐꯠꯇꯕ ꯔꯤꯖꯜꯠ ꯉꯥꯛꯇ ꯉꯥꯏꯔꯦ ꯍꯥꯏꯕꯕꯨꯗꯤ ꯅꯠꯇꯦ ꯏꯁꯥꯒꯤ ꯍꯣꯠꯅꯖꯃꯟꯗꯨꯒꯤ ꯆꯞ ꯆꯥꯕ ꯃꯍꯩ ꯑꯗꯨꯝ ꯐꯪꯅꯤꯀꯣ ꯑꯗꯨꯅ ꯏꯁꯥꯅ ꯈꯤꯇꯪ ꯍꯣꯠꯅꯔꯦ ꯈꯤꯇꯪ ꯐꯪꯒꯅꯤ ꯌꯥꯝꯅ ꯍꯣꯠꯅꯔꯦ ꯌꯥꯝꯅ ꯐꯪꯒꯅꯤ ꯕꯠ ꯀꯔꯦꯖꯦꯁ ꯑꯣꯏꯕꯤꯌꯣ ꯄ꯭ꯂꯦꯐꯨꯜ ꯑꯣꯏꯕ ꯊꯥꯗꯣꯛꯄꯤꯌꯣ ꯍꯥꯏꯕꯁꯤꯃ ꯑꯦꯗꯚꯥꯏꯁ ꯑꯣꯏꯅ ꯂꯧꯁꯤꯟꯕꯤꯔꯒ ꯍꯣꯠꯅꯕ ꯌꯥꯕ ꯃꯈꯥ ꯇꯥꯅ ꯑꯗꯨꯝ ꯍꯣꯠꯅꯕꯤꯌꯣ ꯑꯗꯨꯗꯨꯒ ꯔꯤꯖꯜꯇ ꯑꯗꯨꯝ ꯏꯁꯥꯅ ꯍꯣꯠꯅꯖꯃꯟꯗꯨꯒꯤ ꯆꯥꯅꯕ ꯔꯤꯖꯜꯠ ꯑꯦꯛꯁꯄꯦꯛ ꯇꯧꯕꯤꯌꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯄꯥꯜ ꯑꯦꯒꯤ ꯔꯤꯗꯤꯡꯁꯦ ꯃꯇꯥꯡ ꯁ꯭ꯋꯥꯏꯗ ꯂꯣꯏꯖꯔꯦ ꯑꯗꯨꯗꯨꯒ ꯁꯤꯗꯒꯤ ꯑꯗꯨꯝ ꯂꯧꯕ ꯌꯥꯕ ꯑꯦꯗꯚꯥꯏꯁ ꯂꯧꯁꯤꯟꯕꯤꯔꯣꯀꯣ ꯉꯁꯤꯒꯤ ꯑꯣꯏꯅꯗꯤ ꯊꯦꯡꯛ ꯌꯨ ꯐꯣꯔ ꯋꯥꯆꯤꯡ ꯁꯣ ꯃꯊꯪꯗ ꯄꯥꯏꯜ ꯕꯤ ꯅꯠꯇ꯭ꯔꯒꯅ ꯁꯤꯒꯤ ꯇꯦꯔꯣ ꯗꯦꯛꯁꯦ ꯄꯤꯛ ꯇꯧꯏꯕꯁꯤꯡꯗꯣ ꯂꯥꯏꯛ ꯃꯣꯏꯒꯤ ꯑꯦꯛꯖꯥꯝꯗ ꯀꯩꯀꯩ ꯑꯣꯏꯔꯛꯀꯗꯣꯏꯅꯣ ꯀꯩꯀꯩ ꯊꯦꯡꯅꯔꯛꯀꯗꯣꯏꯅꯣ ꯍꯥꯏꯕꯒꯤ ꯃꯑꯣꯡꯗ ꯚꯤꯖꯟ ꯑꯃ ꯄꯤꯗꯣꯏꯅꯦ ꯑꯗꯣ ꯀꯥꯔꯠꯁꯦ ꯍꯥꯟꯅ ꯄꯤꯛ ꯇꯧꯔꯁꯦ ꯑꯝꯇ ꯈꯨꯟꯕꯤꯔꯛꯑꯣ Ten of Wands and then the Star ko. Aduga 5 of Wands plus energy card kharaga draw tawjagige. Energy cards power ko. Aduga energy card amaga draw tawjagige. Authenticity. So card loinamak pick tawba loire ado card singje pick tawba loire banina reading room da mai onselase pile b khaniba singi first card ko the star hariba card chi thole eba the star hariba card chi matungina pile b khaniba singse hauji se exam gum base amna naksil la amba su yai natraga ne even exam se go through tawbiri ba or amba su yai or exam se yamna kai haidi kai loi khaba je doi khitang kai haini chana badi wat ani go reading siga but exam sida prepare tawriba changshila iba or exam kitang ngai ba singi damak ta haijage hauji se subconscious mind dum tawraga leiba haigadra wakhal nungairaga monda nungairaga dum leiba exam se serious oina lowba ngamdaba adagi serious oina law taraga su ulari kuma pa ba horpa dor exam sigi damak ta prepare taw ba horpa da isa se dum kitang kaidagi noma slack off tarakpa adagi kaidagi noma day dreaming gi type ta mondrang sanabagi type ta subconscious mind se like ta paraga lerak pa type ta tarakpa for example isa na study tawrigai da phawba ko adum isa ge wakhal je kainoma hekta khalakpagumba isagi studies da focus tawba ngamaktabagumba sigumba segara go through tawbi maleba ko da sigi star haiba card na kai hagya matamda hoji go through tawbiri ba singsida adum isagi mind sina isagi emotion sina ngamhallaga sigumba singsida hena matam thadaraga leiraba isagi exam gi damakta phazna prepare tawgadaba matam sida subconscious mind na ngamhallaga isagi thabak thawram pangthokadaba singsa matam chana pangthokta taragadi result ta ngasagi negative side negative side ta chalakpa yai habagi vision naman lay na hayabako sige ahanbada star hariba card china ko matangi card china 10 of wands hariba card che thole eba sigi 10 of wands hariba card chi matungina pile b khani ba singse adum isage ba duties and responsibilities pudi dum phasna fulfill tawgena khanjaba male ko haidi phanam na ngasagi subconscious mind da taw taraga su phanam na ngasagi daydreaming world da fantasy da taw taraga su isage ba ithaw ma isage ba responsibility ma exam se isage ithaw ni isage responsibility na khalaga fulfill tawba ngamna ba di hotna bi ba male ba ko adong ngasagi hotnagadawa matamda subconscious mind na taraga fantasy da taraga kai haini charang khorang naraga mind se settle tawba ngamdabida focus tawba ngamdana lerakpa duna maram oraga hojik matam khajik khakna ngar kas da giri takshala aga hekta loina ma cover tawba ngamna ba hotnarakpa sida isagi mind sida achauba amana isagi koksida nandhabagi type ta potlom mama pubagi type ta tawreba ko aduna potlom je sigi stress se lawthokpa su ngamde adui taraga su ngahak ki nungai thokpa budi ngame but sigi potlom sina maram oraga isa je stress amada di dum laiba result ki damak ta matha saba pakhatpa siguma khra su dum go through tawbi na haiba ko do sigi card na hai se hoi asai gi subconscious mind da tawraga khotlaga laiba aduna isage ba matam khadi manghan gradi taraga su hojik war su wana stress lower su lawna isage ba duties responsibilities fulfill tawba ngamnaba makhata na phasna hotna biyo haibagi mongda sigi 10 of wands hariba card na advice piriba ko
Mathangda aroiba card haidi aroiba tarot card oina 5 of wands sariba card che pick tawreba sigi 5 of wands sariba card chigi matugina pile bi khani basing se adum compete isana thagadariba exam or isana appear to be riba tawbiraba or masai ko tawbiriba exam se yamna competitive oiba diverse oiba mi makhal myam amana compete tawba adugumba exam amani na hai ba haidi 10 ge exam or MBI 12 ge exam or MBI or job ge exam or MBI loinamakta competition je amna high oiba exam amani ba ko so sigi card china kari hai ge hamatamda isana asuk diverse oiba field amasda compete tar pamatamda isagi marup mapangumba isagi dum nakna loinaba mi sing exam chap isaga chap manana exam thaminaba mi ko sigumbana isada chingthana ba hotna pagumba or moido prepare to dredna nang su tawarnu dumaina oina khara kai haini engine ba khochin ba sugumbagi negative energy khara surround tor pa yai ba dosigi card china hai se ngasagi prepare to ga da ba matamda su slack off tawre hawik su stress me ama lawri duna mi gi influence da mu chat taragadi isagi di yana negative oiba result rom da la ani ba ko aduduna yamna competitive oiba yana diversified oiba exam ama oiba namaram oiraga ngasagi isagi duties and responsibilities so fulfill tawbaga loina na mi gi influence chat tabida isagi kana na ba isagi selfish oiba motive ta hotna biyo mi na kai gangna khiga da ge mi na kai haina khiga da ge khandabida isagi hotna bam thokpa phasna 100% isagi 100% piba ngamna ba phasna hotna biyo competition du da saruk ya ba ngamna ba afaba result phanga pa ngamna ba hotna biyo haibagi mongda sigi outcome card chena advice piri ba kwa ngasagi mi gi influence chat lagadi afata barom da la ani na hai ne ba sigi card chena hai se duga mathangda power hariba energy card chi thole eba sigi power hariba energy affirmation card chi gi matungi na ngasagi isana ngammaroi stress yam leire khotle duties myam se handle tawba ngamdre kaina khalakpa matamda isana isagi result ki damakta isana isagi tungi future ki damakta phasna khantha biyo duga dum some sort of power ama ngamakna ba power ama dum pirakpa gi tap tawrakani ba ko den isana ngammoi na khanbi ga no ngamgani na dum khanbiyo I can go through this I can do this haiba ke haini positive or optimistic oiba vibe se loinaraga isagi preparation isagi adum hotnariba singse makhata na hotnabiyo bako aduga mathangda authenticity haiba energy card che thole se card chi matungi na ngasai mina yangchanba or mina chingthana ba hotnaba moi su hotna trainang su hotna no domaina vibe ma pirak pa yai habdo adugi damakta yam ka hena khanjin biruno aina khanbasina chumme aigi hotnari basina chumme haiba wakal sida isagi hotnabam thokpa makhata na dum hotnabiyo mige influence to yari ge chatana ba hotnabiyo aduga isagi oiba selfish decision khara lawbiyo haiba se sigi authenticity haiba energy card china hairi ba ko so palbi gi su reading matang swaida loire sidagi dum lawba ya ba general advice solution biraga exam gi damakta phasna hotna biro ado ngasi gi di reading se sida loire thank you for watching. So guys, video se ngasidi yamna di sangdra ko dum just exam oriented reading ama tawbiro haibadugi aina yamna su sangdraga so just exam gi vision ama mam khangna bagi damakta reading se tawjabane ado ayamana di isagi preparation di depend tawe high record adum mostly missing se isa dagi haraga dum ihot hot na da ba hakta na ayam oi bagi tap ta uye do si se general reading oi banina yam personality resonate taw da ba yai na nga saina hijare da na ko duna personal reading taw winning basing ide gi Instagram link to gi description box ta kada pijaramage aduda changanga isagi dum slot book tawraga reading personal reading tawbiba dum yani ado exam ge ba view khara dipirabanina adum isana phasna hotna biro aduga all the best for your exams adum mai pakpo iminarase so ngasigi oina di reading se matang solution jarage aduga ai channel asibu subscribe tawbiyo like tawbiyo share tawbiyo aduga hena grow tawbada help tawmin tawbiyo do makata na ano video myam ama thagatjarake dum interesting oiba so lo shalage ngasigi di